Kukisingna Tampakta Hanjillakpa Yadriba Faoba Assembly Yeithokkadabani KOTU ITLF Chatliba tha asigi kunmapanda taranithoi suba Legislative Assembly gi mari suba session pangthokadoriba ase Kukizo community na Tampakta mapungphana tekta kaidana Hanjillakpa Yadriba Faoba amasung tangdu leitaba mahusagi punsida hanjilaktriba Faoba Yeithokkadabani haina Committee on Tribal Community KOTU amade Indigenous Tribal Leaders Forum ITLF Secretary Singna Kuyek piduna thadorokpa cherol amana haire cherol aduna makhata na hai karigumba lup asigi maikaidage thamliba wafam asi leingakna minority tribal singge sentiment khangdana session pangthokpa taragade maduda tholakpa phafatagi texak pumnamak state government na pugadabane state asida me ahumdagi thogliba kanglup ki irang asina tampaki mafamsingda samjaraba kukizoge miyam yum kai kaya yaikhai thugai badanatana church kaya su thugai reng Masigi mathakta state asigi MLA minister singi punsi amasung potsai Faoba lemna thade loinana nupi sing fi thongandana lambida puba hat patupagi thabak sathaba kaya chathare apha paba khulai kaya amasung nongmai maru kaya amasu luttau khrei haujik Faoba mara leiba sing apanba mata pidana thadoktuna leire asiguma thawong kaya asina state asida lanfam gamanaba phibam amada oire thogle bairang asi laksin bagi mahutta Assembly mifam pangthoknaba hana sem saduna leire karigumba state government na tasengna irang asi laksinduna tangdu leitaba purakpa pamlabade isa ge thaudang ni khanduna thabak tawramgadabane state asigi masing yamlaba miyoisingi mihutsing yawba ngamloi khangna assembly session famna bohonaba se achoba phurupna apikpa phurupu namsinduna thamna bohonabagi thawong ni haire